lambi yadene saise sidi lambi yade mai thok de legend sidi sing di loin kangi ado siga gino mai na no chik thok jiba asiya hal on bithare lambi kadi ngamai to ino Yongko ô cái tiếng sai là cái gì đến ban cái lạng này xong nó đừng kịp mi video là mi siêu Udah makan terus mana lebih nungai tapi sedikit begitu. Lebih gede wow kali ini. Silam pizza. Woi, kunjat. Si manung kasi wei sing lei. Nampak sini pun lagi. Đang tập không ạ? Sao bây giờ chắc tay cái rồi. Iya. Mana mesti luar deh. Ha. Asyik wal sih mana tu macam tu ni. Modern college itu mak kena ada lu mino, memang hari ini explain tahu le, nungai tiam na. Ayah sudah tahu itu dia. As, nungai berapa mana sih jas nungai tiam. Kamu tak tahu tu ni kan? Jadi kamu tak tahu. Nungai tiam. Bisa. Nungai tiam tulis. Lucu. Empat crossing di dalam motor tulis mana sih nabi sih kat taban ina ba ai phone di kaun sai nabi ka sih di sarak sa loi lu loi de sih Dah kan nung pa le hinong kita changang ini kajayan ah Nung mamang yung re, si bisa kita apa nih? Tadi kita sih kalian sih deh. Saya jangan diam, tidak kamu beri sini. Kita pakai. Lambi sih. Kalau di masa kau benar kalau Jackson bapak isi sih. Lambi sih. Lambi di loi dia, jadi macam tu kan tu begini. Impal turen si kem handar lagi ni. Ampi na handar impal turen sama kali lagi ni. Nanti tanah lagi tu dam tu, ini thadaram tu mana dia? Dam hang, nanti tu semana tu ni. Kuda hang di tadi kita pergi handar lagi tu, si hang kata tadi, si macam lagi tu. Di macam lagi, ye muka ye netre, macam ini mange. Mang balu na kasi dam hang dito gini sing pik thalam balu chakke hana gido na gido kasi hanga mo ba di sing ne sing do thangala na la nga do pani ya ni ko da to nga mo nga phao chan yu ya mani xin chào đấy nữa mi na Facebook tôi kan ya mam lao sing jamai bazar yi gari kutin di Orang tak kumau ke? Manungnya udah tak kumau. Kangen ada ya, saya apa kesal? Ngalai gitu lah. Ngaca nih berapa ngalai gitu lah. Orang tu dijang. Di tahu lah kan macam tu tahu lah kan. Saya apa sana ya?
ꯉꯥ ꯑꯆꯧꯕꯒꯁꯦ ꯑꯩ ꯀꯌꯥ ꯊꯣꯏꯅ ꯆꯥꯅꯤꯡꯗꯦꯕ ꯉꯥ ꯃꯆꯥꯗꯤ ꯆꯥꯅꯤꯡꯉꯦ ꯍꯣꯏ ꯌꯧꯔꯛꯑꯦ ꯄꯣꯠ ꯈꯔ ꯌꯦꯡꯒꯦꯅ ꯃꯔꯨ ꯑꯣꯏꯅ ꯂꯤꯖꯨꯅ ꯇꯨꯝꯅꯕ ꯃꯣꯝꯄꯥꯛ ꯑꯩꯈꯣꯏ ꯑꯁꯣꯝ ꯅꯥꯀꯟꯗꯒꯤ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏ ꯃꯉꯥꯅꯦ ꯑꯩꯈꯣꯏ 5 ꯂꯥꯛꯄꯅꯤꯅ ꯑꯩ ꯉꯁꯥꯏ ꯃꯇꯦꯛꯇ ꯂꯩꯍꯧꯒꯦ ꯑꯩꯒꯤ ꯃꯤ ꯉꯥꯛꯇ ꯉꯥꯏꯔꯦ ꯁ꯭ꯋꯥꯏꯗ ꯌꯦꯟ ꯂꯥꯛꯄꯅꯦ ꯆꯪꯉꯁꯤ ꯀꯩꯅꯣ ꯍꯥꯏꯕ ꯅꯝ ꯍꯥꯏꯔꯣ ꯌꯥꯔꯣ ꯎꯕꯤꯅ ꯂꯥꯛꯑꯦ ꯏꯆꯤꯟ ꯆꯤꯜꯂꯦ ꯁꯤꯗꯤ ꯑꯩꯗꯤ ꯕꯤꯜꯒꯤ ꯃꯤ ꯈꯨꯠꯆꯤꯟ ꯑꯃ ꯂꯩꯒꯅꯤ ꯂꯥꯛꯑꯦ ꯃꯁꯤꯗꯤ ꯃꯤ ꯈꯨꯠꯆꯤꯟ ꯑꯃ ꯑꯩꯈꯣꯏꯗꯤ ꯇꯣꯏꯅ ꯆꯥꯔꯦ ꯁꯤꯒꯤ ꯃꯦꯒꯤꯁꯦ ꯕꯥꯏ 1 ꯒꯦꯠ 1 ꯐ꯭ꯔꯤꯅꯦꯕ ꯁꯤ ꯈꯔ ꯂꯧꯁꯟꯈꯤ ꯇꯥꯔꯦ ꯃꯣꯏꯗꯤ ꯑꯇꯩ ꯑꯆꯥꯄꯣꯠ ꯆꯥꯗ꯭ꯔꯁꯨ ꯆꯥꯛ ꯆꯥꯗ꯭ꯔꯁꯨ ꯃꯦꯒꯤꯁꯤ ꯑꯗꯨꯝ ꯆꯥꯏ ꯏꯠꯁꯨ ꯀꯨꯏꯗ꯭ꯔꯕꯅꯤꯅꯅꯦ ꯑꯁ ꯃꯤ ꯉꯥꯛꯇ ꯉꯥꯏꯔꯦ ꯑꯗꯨꯒ ꯂꯤꯖꯟꯒꯤ ꯃꯣꯝꯄꯥꯛꯁꯦ ꯁꯤꯃ ꯈꯜꯂꯦ ꯁꯤꯁꯦ ꯈꯔ ꯄꯥꯛꯄꯗꯅ ꯁꯣꯐ ꯑꯣꯏꯌꯦꯕ ꯁꯤꯒꯤ ꯕ꯭ꯂꯨꯁꯦ ꯄꯥꯝꯗꯤ ꯄꯥꯝꯃꯦ ꯑꯗꯣ ꯃꯇꯥꯏꯗ ꯁꯨꯃꯥꯏꯅ ꯌꯨꯡꯉ ꯂꯩꯔꯝꯕꯁꯦ ꯔꯤꯖꯦꯛ ꯑꯣꯏꯔꯝꯒꯗ꯭ꯔꯥꯅ ꯂꯧꯗ꯭ꯔꯦ ꯑꯗꯨꯒ ꯃꯣꯟ ꯌꯦꯡꯕ ꯆꯠꯈ꯭ꯔꯤ ꯃꯊꯛꯇ ꯀꯥꯈꯠꯈ꯭ꯔꯦ ꯑꯩꯗꯤ ꯃꯈꯥꯗ ꯂꯩꯍꯧꯔꯦ ꯃꯤ ꯃꯌꯥꯝꯁꯤꯅ ꯂꯝꯕꯤ ꯆꯠꯐꯝꯒ ꯂꯩꯇꯦ ꯀ꯭ꯔꯤꯛ ꯏꯟꯅꯕ ꯑꯇꯩ ꯄꯣꯠꯇꯤ ꯌꯦꯡꯉꯔꯣꯏ ꯑꯩꯈꯣꯏ ꯈꯔ ꯈꯜꯂꯦ ꯈꯔ ꯂꯩꯔꯦ ꯉꯁꯤꯗꯤ ꯌꯥꯝ ꯆꯤꯜꯂꯦ ꯃꯤꯁꯤꯡꯁꯤꯅ ꯄꯣꯠꯁꯦ ꯌꯥꯝ ꯂꯩꯅꯈ꯭ꯔꯦ ꯑꯩꯈꯣꯏ ꯁꯤ ꯂꯩꯔꯛꯑꯦ ꯂꯤꯖꯟꯒꯤ ꯃꯦꯇ꯭ꯔꯦꯁ ꯑꯃ ꯂꯧꯔꯦ ꯂꯣꯏꯔꯕ ꯁꯤ ꯈꯛꯇꯪꯅꯤꯅ ꯈꯔ ꯂꯧꯔꯨꯈꯤꯁꯦ ꯍꯥꯏꯔꯣ ꯈꯔ ꯂꯧꯔꯨꯈꯤꯁꯦ ꯍꯥꯏꯔꯣ ꯌꯥꯔꯦ ꯊꯣꯛꯈꯤ ꯕꯛ ꯇꯣꯡꯐꯝ ꯂꯩꯇꯉꯩꯅ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯃ ꯂꯩꯔꯛꯄꯅꯦ ꯍꯣꯏꯅꯦ ꯂꯐꯣꯏ ꯏꯃꯥ ꯆꯦꯡꯒꯨꯝ ꯊꯣꯛꯑꯦ ꯁꯤꯖꯥ ꯑꯁ ꯄꯩꯁꯥ ꯌꯥꯎꯔꯛꯇꯕꯤꯁꯤꯅꯦ ꯆꯦꯡꯒꯨꯝ ꯂꯨꯄꯥ 500 ꯌꯥꯎꯔꯦ ꯍꯥꯏꯕ ꯂꯩꯔꯨꯒꯤꯁꯦ ꯑꯁꯤꯒꯤ ꯃꯆꯤꯟꯗ ꯆꯦꯡꯒꯨꯝ ꯌꯧꯔꯛꯎꯁꯦ ꯌꯦꯡꯉꯨ ꯌꯥꯔꯣꯏ ꯆꯠꯂꯣ ꯌꯦꯡꯉꯨ ꯆꯠꯂꯣ ꯑꯁ ꯑꯩꯗꯤ ꯆꯦꯡꯒꯨꯝꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯆꯦꯡꯒꯨꯝꯒꯨꯝꯕ ꯆꯦꯡꯒꯨꯝ ꯈꯥꯖꯤꯡꯒ ꯊꯣꯡꯕ ꯊꯣꯡꯉꯣ ꯁꯤꯗ ꯅꯈꯣꯡ ꯊꯥꯡꯒꯠꯂꯒ ꯐꯖꯅ ꯐꯝꯃꯣ ꯆꯦꯡꯒꯨꯝ ꯌꯦꯡꯒꯦ ꯆꯦꯡꯒꯨꯝ ꯆꯥꯝꯃꯒꯤ 3ꯅꯦ ꯆꯦꯡꯒꯨꯝꯁꯦ ꯁꯤꯅ ꯀꯩꯅꯣ ꯉꯥ ꯈꯔ ꯂꯩꯒꯦꯅ ꯇꯧꯔꯤꯅꯦ ꯁꯤꯁꯦ ngà pai không mày ngà pai không ꯍꯥ ngà pai không không đâu ꯀꯨꯏꯔꯣꯏꯗ꯭ꯔꯣ ꯍꯥ không thì quỳ thôi đi ai yếm tôi xem mà ꯂꯤꯖꯟ ꯃꯥꯏ ꯁꯦꯝꯖꯔꯅꯤ ꯃꯃꯥꯏꯁꯤꯗ ꯆꯦꯡꯒꯨꯝ ꯑꯣꯏꯔ ꯃꯥꯜꯂꯦꯅ ꯁꯤ ꯌꯣꯜꯂꯤꯁꯤꯗ ꯑꯩꯈꯣꯏꯁꯤꯗ ꯁꯤꯗ ꯆꯠꯂꯨꯕ ꯍꯜꯂꯛꯄꯁꯤꯗ ꯀꯩꯅꯣꯝꯇꯪ ꯆꯥꯈꯤꯁꯦꯅ ꯑꯉꯥꯡꯁꯤꯡꯁꯦ ꯂꯥꯛꯑꯝꯃꯤ ꯑꯩꯈꯣꯏꯗꯤ ꯆꯠꯊꯣꯛꯑꯗꯤ ꯀꯩꯅꯣꯝ ꯆꯥꯕꯤꯁꯦ ꯑꯗꯨꯝ ꯇꯧꯋꯦꯕ ꯑꯩꯗꯤ ꯁꯤ ꯚꯤꯖꯤꯇꯦꯕꯜ ꯁꯦꯟꯋꯤꯁꯅꯦ ꯁꯤꯗ ꯑꯣꯏꯅ ꯂꯥꯛꯑꯦ ꯁꯤꯒꯤ ꯃꯐꯝꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯆꯥꯕ ꯍꯧꯔꯣ ꯕꯦꯁꯅꯦ ꯃꯣꯏꯅ ꯃꯔꯣꯏ ꯆꯥꯔꯅꯤ Say cái nào thì ꯑꯩ ꯀꯣꯐꯤ ꯇꯧꯕꯅꯦ ꯀꯣꯐꯤ ꯄꯨꯔꯛꯑꯅꯤ ꯆꯥꯎ ꯁꯤ ꯆꯤꯀꯟ ꯆꯧ ꯑꯗꯒꯤ ꯆꯤꯀꯟ ꯗꯦꯀꯣꯔꯅꯤ ꯍꯥꯎꯕ꯭ꯔꯥ ꯂꯣꯏ ꯍꯥꯎꯕ꯭ꯔꯥ ꯆꯥꯗꯤ ꯄꯥꯜꯂꯤ ꯃꯣꯏꯒꯤ ꯁꯦꯟꯋꯤꯁꯁꯦ ꯍꯥꯎꯋꯦ ꯌꯥꯝ ꯍꯥꯎꯋꯦ ꯑꯉꯥꯡꯁꯤꯡꯒꯤꯗꯤ ꯂꯦꯃꯟ ꯇꯤ ꯑꯣꯏꯅ ꯇꯧꯔꯦ ꯑꯩꯒꯤ ꯀꯣꯐꯤ ꯌꯧꯔꯛꯑꯦ ꯁꯤꯅ ꯃꯣꯃꯣ ꯃꯣꯃꯣꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯍꯥꯏꯅꯕꯅꯦ ꯃꯣꯏ ꯁꯤꯒꯤ ꯖꯨꯁ ꯕꯥꯔꯒꯤ ꯃꯣꯃꯣꯁꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯜꯂꯛꯑꯦ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯀꯩ ꯊꯣꯡꯕ ꯌꯧꯗꯣꯔꯦ ꯂꯩꯈꯣꯝ ꯆꯣꯡꯁꯤꯜꯂꯒꯅꯤ ꯐꯨꯜꯂꯦ ꯁ꯭ꯋꯥꯏꯁꯦ ꯐꯖꯅ ꯂꯩꯔꯤ ꯏꯁꯤꯡꯁꯦ ꯁ꯭ꯋꯥꯏꯁꯦ ꯏꯁꯤꯡ khá lầy ꯑꯁ ꯃꯅꯝꯁꯤꯗꯤ ꯐꯖꯔꯤꯍꯦ ꯁ꯭ꯋꯥꯏꯁꯦ ꯃꯥꯡ ꯊꯨꯝꯅꯔꯤꯍꯦ ꯃꯥꯡ ꯊꯨꯝꯃꯝꯒꯅꯤ ꯂꯩꯔꯛꯀꯁꯦ ꯒꯣꯔꯣꯡ ꯆꯦꯟꯁꯤꯜꯂꯤꯅꯦ ꯃꯣꯏꯁꯤꯗꯤ ꯑꯣ ꯌꯥꯝ ꯅꯝꯊꯤꯌꯦ ꯁ꯭ꯋꯥꯏꯁꯦ ꯃꯣꯏ ꯁ꯭ꯋꯥꯏꯁꯦ ꯃꯤ ꯃꯌꯥꯝ ꯂꯥꯛꯅꯔꯤꯁꯤꯗꯤ ꯆꯠꯄ ꯌꯥꯔꯝꯒꯅꯤ
lambi ni nung ano mo eh. Tapi sih nggak itu ini kau kau. Nah, mending kau mending dia aja. 갑자기 왜 small size dulu ini apa? Kombinasi. Anta sudah sembarang apa nih? Apa dah? Berarti malam terkau itu sih ini sih terkaki wajah. Kamu makan di mana uang tuan itu dah mata tu mau pergi jam berapa? Ako yung tumay siya butom ni kaya panglo. Kamoy na nga ini ang tao. Ay nato dahil kinibel sila yung lagati. Puro kinibel hat ni. Tumuroy halaga ita tumbagan pa sa pa pa. Nah, suara kaki. Ah. Nah, suara kaki. Udah kaki. Tunggu, tunggu ini dia sini tunggu. Ngani. Ako yung ginatuloy mapanin na. Jar handa ba? Sudah, sini pun bangga bangga ada tahu sih. Lambi si Chloe malipur lambi si Hana tagi yung nagpibam niya am soksal. Ay na ne, ano di kasi yung kaming gari masadi. Ano na kan tira? Na kan dadi. Na kan dadi am tu ni asal ka dadi singa ta. Iya. Betul betul. Potong tu lagi. Lambi si atra ba nila ko hai de. Tay no sakon tung ma ja ma na de sai da. Pero mo ang so singa ta. Ini nak apa lagi ada kan? Ako si Clay makura na kani kamera pan. Kamera pan na naman ay ta. 아 이거 나 잡아 잡아 Ang pasta ba? Sige sila kasi lo ising ata ngay ni. Ini yang dia harus ini. Ay so happy ni Manila bila ibrana. Pino na hire ka na okay na lang tama sama-sama na pa. As ising ata mo siya. Ay sa iyo. Sige dira to kano to siram nila. Kumang mas. Siram nila kising je. Pangay ni siram nila. Kan matay sige lungai ni sige je. Kita ngai jangan lagi. Putang so. Ini lagi. Cái nó lạc qua đấy, cho nên cái phải. Mây cả thì cái nó. Cho nên cái nó lạc phải lạc cái này, cho nên thì không mây nào phải lạc. Nama lo itu cara itu tuh ini kan. Nono ini. Nuri lebih sih nuri. Nuri tu lebih di apa kita lagi ni. Abalan yang kita rendah. Ini kita nak cemira ni. Yang tam dah kami pun kenal lagi, dah tak kenal lagi. Dan jangan cemira ni. Jadi boleh. Ako yung chum na lang ako kung may lag rin. May lag rin kan lang. Kulis ini mo dan si may dai sana mo. Ano sa nang dai na po nga. May na namin ini may na namin ini be ma. Mami jang to sa for some site. May lag rin ha. Sinata ko din may lag rin. As baru reaching. Tanang kan si baru reaching. Ah, solar gitu tanggal. Sabi ng China. DC gimana kan? Ini DC ya udah. Belum dengar DC mana nggak DC sih nggak dengar. Ini solar aja lah sih. Không xài thì mấy này đi tao xong nó cái đi này không có cái đi cái thì mấy này mới được xin không đi được nó có gì nữa xong ta cần đi làm là kan lamang nga laga xong ta cần may ibang balik nga sai thì mấy cái đó ba yung tawag to rin iram pamyaw rin sina kung paniram namin ito mga kung sa kiday ba diba? Xong na ako yung hijal eh hijal ako sa sige ko yung
ꯂꯥꯛꯄ꯭ꯔꯣ Thế đó. ꯍꯥꯏ ꯃꯩꯗꯤ ꯀꯩꯅꯣ ꯈꯔ ꯉꯥꯜꯂꯤ ꯀꯩꯅꯣ ꯃꯩ ꯉꯥꯜꯂꯤꯅꯦ ꯃꯣꯏꯁꯦ ꯀꯩꯀꯩ ꯇꯧꯔꯤꯖꯥꯠꯅꯣ ꯁꯤꯒꯤ ꯕꯥꯃꯣꯟꯁꯦ ꯏꯟꯖꯥꯡ ꯌꯣꯜꯂꯦꯕ ꯃꯣꯏꯁꯦ ꯁꯔꯦꯡ ꯊꯣꯡꯕ ꯔꯧ ꯊꯣꯡꯕ ꯁꯟꯗꯦꯗꯅ ꯔꯧ ꯁꯔꯦꯡ ꯊꯣꯡꯕ ꯑꯗꯨꯝ ꯃꯌꯥꯝꯁꯦ ꯂꯣꯏ ꯁꯥꯏꯖꯇꯤ ꯄꯨꯔꯥ ꯗꯦꯟꯖꯔꯅꯤ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗꯤ ꯂꯝꯕꯤꯁꯦ ꯀꯤꯕ ꯑꯃ ꯌꯥꯎꯖꯥꯠꯅꯤ ꯁꯤꯒꯤ ꯂꯝꯕꯤꯁꯦ ꯀꯤꯕꯅ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯦ ꯈꯪꯗꯦ ꯂꯝꯕꯤ ꯆꯠꯄꯁꯤꯅ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯀꯤꯕꯖꯥꯠꯅꯤꯀꯣ ꯏꯁꯤꯡ ꯆꯥꯎꯔꯛꯄꯗꯒꯤ ꯂꯝꯕꯤꯁꯦ ꯀꯩꯗꯧꯔꯒꯦ ꯊꯧ ꯌꯥꯗ꯭ꯔꯕꯣ ꯀꯩꯅꯣ ꯊꯧꯖꯟꯐꯝ ꯂꯩꯇꯦꯗꯤ ꯀꯩꯅꯣ ꯃꯣꯏꯅ ꯄꯤꯛꯈ꯭ꯔꯕ ꯂꯝꯕꯤꯁꯤꯗ ꯑꯩꯈꯣꯏ ꯂꯨꯍꯣꯡꯕꯒꯤꯅꯦꯅ ꯒꯥꯔꯤ ꯃꯌꯥꯝ ꯑꯃ ꯄꯩꯁꯜꯂꯦ ꯑꯩꯈꯣꯏꯗꯤ ꯌꯨꯝ ꯆꯠꯇꯣꯏꯅꯤ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯀꯔꯤꯅꯣ ꯈꯪꯗꯦꯕ ꯁꯤꯕꯨ ꯇꯨꯔꯦꯟ ꯃꯄꯥꯟꯅꯦꯅ ꯇꯨꯔꯦꯟꯁꯦ ꯊꯣꯛꯏꯕ ꯐꯤꯕꯝ ꯊꯣꯛꯏꯕ ꯀꯩꯁꯤꯗ ꯃꯣꯏꯅ ꯒꯥꯔꯤ ꯃꯌꯥꯝ ꯑꯃ ꯊꯧꯖꯤꯟꯗꯅ ꯂꯩꯔꯤꯁꯦ ꯂꯨꯍꯣꯡꯕꯒꯤ ꯑꯥꯂꯥꯞꯅ ꯊꯥꯔꯝ ꯌꯥꯗ꯭ꯔꯥ ꯈꯪꯗꯦ ꯅꯥꯀꯟ ꯅꯥꯀꯟꯅꯦ ꯃꯣꯏꯅ ꯒꯥꯔꯤ ꯈꯥꯝꯖꯜꯂꯤꯁꯦ ꯁꯤ ꯁꯥꯏꯠ ꯑꯅꯤꯃꯛꯇ ꯂꯣꯏ ꯈꯥꯝꯖꯜꯂꯦ ꯑꯩꯈꯣꯏ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯁꯦ ꯑꯉꯥꯡꯈꯩꯅ ꯁꯥꯎꯋꯦ ꯑꯩꯅ ꯉꯥꯡꯕꯁꯤꯗ ꯉꯥꯡꯕꯗꯤ ꯀꯩꯅꯣ ꯊꯥꯒꯠꯇꯣꯔꯤꯕꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯂꯝꯕꯤꯅꯦꯅ ꯑꯩꯈꯣꯏꯗꯤ ꯆꯠꯐꯝꯗꯣ ꯑꯝꯇ ꯂꯩꯇꯦ ꯗꯤꯅꯦ ꯁꯤ ꯅꯣꯏ ꯐꯖꯅ ꯑꯦꯔꯦꯟꯖ ꯇꯧ ꯌꯥꯗ꯭ꯔꯣ ꯅꯠꯇꯦ ꯅꯥꯀꯟ ꯅꯥꯀꯟꯗ ꯃꯣꯏꯅ ꯈꯥꯝꯖꯜꯂ ꯂꯩꯔꯦ ꯑꯩꯈꯣꯏ ꯀꯔꯥꯏ ꯆꯠꯂꯣ ꯍꯥꯏꯕ꯭ꯔꯥ ꯀꯅꯥ ꯂꯨꯍꯣꯡꯕ ꯑꯣ ꯊꯣꯛꯏꯅꯦ ꯉꯥꯟ ꯇꯥꯡꯅꯤ ꯇꯥꯕꯅꯤ ꯑꯣ ꯑꯗꯨꯏꯁꯨ ꯃꯣꯏꯁꯨ ꯃꯐꯝꯗ ꯇꯧꯗꯦ ꯍꯥꯏꯕꯅꯤꯗ ꯑꯗꯨꯒ ꯏꯔꯥꯡ ꯑꯩꯁꯦ ꯃꯤ ꯈꯔ ꯆꯩꯒꯜꯂꯦꯕ ꯁꯣꯔꯣꯛꯇ ꯆꯠꯄꯗ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯑꯗꯨꯝ ꯆꯩꯒꯟꯕꯅꯦꯕ ꯑꯗꯨꯝ ꯆꯩꯒꯜꯂꯦ 어, 야이 더. ꯁꯤꯒꯤꯁꯦ ꯂꯝꯕꯤꯅꯦꯅ ꯇꯧꯔꯤꯁꯦ ꯁꯤꯗ ꯑꯩꯈꯣꯏ ꯌꯦꯡꯉꯨꯅꯦ ꯒꯥꯔꯤ ꯅꯥꯀꯟ ꯅꯥꯀꯟꯗ ꯈꯟꯖꯜꯂꯗꯤ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯍꯥꯏꯕꯅꯤꯗ ꯅꯥꯀꯟ ꯅꯥꯀꯟꯗꯒꯤ ꯂꯣꯏ ꯂꯥꯛꯇꯣꯔꯤꯕꯅꯤ ꯃꯤꯁꯤꯡꯁꯦ ꯈꯥ ꯋꯥꯡ ꯆꯠꯂꯗꯣꯏꯅꯤꯅ ꯑꯩꯈꯣꯏꯁꯨ ꯗꯔꯀꯥꯔ ꯂꯩꯕꯒꯤ ꯆꯠꯂꯤꯅꯤ ꯆꯠꯂꯤꯁꯦ ꯄꯣꯠ ꯆꯩ ꯂꯩꯕ ꯆꯠꯂꯤꯁꯦ ꯑꯩꯈꯣꯏ ꯗꯔꯀꯥꯔ ꯂꯩꯕꯒꯤ ꯆꯠꯂꯤꯅꯦꯕ ꯁꯥꯟꯅꯕ ꯂꯝ ꯀꯣꯏꯕ ꯌꯦꯡꯕ ꯆꯠꯄ ꯅꯠꯇꯦꯕ ꯑꯩꯈꯣꯏꯁꯦ ꯁꯣꯞꯄꯤꯡ ꯍꯜꯂꯛꯑꯦ ꯕꯤꯁꯥꯜꯗꯒꯤ ꯂꯩꯔꯨꯔꯤꯅꯦ ꯑꯗꯣ ꯀꯩꯅꯣ ꯃꯣꯟ ꯑꯅꯤ ꯑꯃ ꯂꯧꯔꯦ ꯕꯨꯡꯉꯣꯒ ꯗꯤꯄꯥꯂꯤꯒ ꯈꯥꯡꯅꯅꯕ ꯃꯣꯝꯄꯥꯛꯁꯤꯅ ꯂꯤꯆꯨꯟꯒꯤꯅꯦ ꯑꯗꯣ ꯀ꯭ꯋꯥꯂꯤꯇꯤ ꯈꯔ ꯐꯕꯗꯣ ꯑꯣꯏꯅ ꯂꯧꯕꯤꯔꯛꯑꯦ ꯃꯣꯟꯁꯦ ꯌꯨꯝꯗꯕꯨꯗꯤ ꯂꯩꯍꯧꯋꯦꯗ ꯃꯣꯃꯣꯅ ꯃꯣꯟ ꯄꯨꯕ ꯐꯠꯇꯦꯅ ꯄꯨꯕ ꯌꯥꯗ꯭ꯔꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯤ ꯃꯌꯥꯝꯁꯦ ꯂꯩꯔꯒ ꯂꯥꯛꯑꯦ ꯁꯤꯒꯤꯁꯤꯅ ꯑꯩꯈꯣꯏ ꯑꯕꯦꯒꯤ ꯃꯆꯦꯒ ꯃꯃꯥꯒ ꯂꯥꯛꯑꯝꯕꯅꯦ ꯑꯗꯣ ꯑꯅꯧ ꯑꯄꯦꯠ ꯃꯌꯥꯝ ꯑꯃ ꯄꯨꯕꯤꯔꯛꯑꯦ ꯉꯥ ꯑꯌꯥꯏꯕꯁꯨ ꯄꯨꯕꯤꯔꯛꯑꯦ ꯉꯥꯁꯨ ꯄꯤꯔꯝꯃꯦ ꯊꯥꯎ ꯆꯪꯗ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝ ꯈꯔ ꯄꯤꯕꯤꯔꯝꯃꯦ ꯉꯥ ꯑꯌꯥꯏꯕꯁꯦ ꯑꯩꯈꯣই ꯏꯅꯦꯅ ꯌꯥꯏꯔꯛꯄꯅꯦ ꯃꯥꯅ ꯌꯥꯏꯕ ꯉꯥꯁꯤꯗꯤ ꯌꯥꯝ ꯍꯥꯎꯋꯦ ꯐꯖꯅ ꯌꯥꯏꯕꯤꯔꯛꯄꯅꯤꯅ ꯑꯗꯨꯒ ꯀꯥꯔꯣꯠ ꯑꯈꯥꯕꯤ ꯁꯦꯕꯣꯠ ꯂꯣꯏ ꯁꯨꯅ ꯌꯥꯎꯔꯛꯑꯦ ꯇꯨꯔꯦꯟꯁꯦ ꯂꯣꯏ ꯀꯪꯈ꯭ꯔꯦ ꯃꯤ ꯃꯌꯥꯝꯒꯤ ꯂꯟ ꯊꯨꯝ ꯃꯥꯡꯕ ꯂꯣꯏꯔꯀꯥꯟꯗ ꯁꯤꯁꯦ ꯅꯣꯏꯅꯅꯤꯀꯣ ꯅꯣꯏꯅ ꯗꯥꯝꯗꯣ ꯁꯠ ꯁꯠ ꯃꯇꯥꯡ ꯆꯥꯅ ꯊꯥꯗꯣꯛꯄꯤꯔꯗꯤꯕꯀꯣ ꯁꯨꯃꯥꯏꯅꯒ ꯊꯨꯝꯗꯧ ꯅꯠꯇꯦ ꯊꯥꯁꯤ ꯊꯣꯛꯂꯛꯑꯦ ꯑꯀꯥꯁꯁꯦ ꯌꯥꯝ ꯐꯖꯩꯌꯦ ꯉꯁꯤꯁꯦ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯅꯤ ꯇꯥꯡ 3 9 ꯑꯩꯁꯦ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯁꯤꯒꯤꯁꯦ ꯃꯌꯥꯝꯁꯦ ꯌꯦꯡꯉꯨꯅꯦ ꯀꯌꯥ ꯐꯈ꯭ꯔꯕꯅꯣ ꯌꯦꯡꯉꯨꯅꯦ ꯕꯣꯔꯥ ꯕꯣꯔꯥꯅꯦ ꯂꯪꯊꯔꯒ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯋꯥꯄꯟꯁꯦ ꯋꯥꯁꯦ ꯈꯔ ꯊꯥꯍꯧꯗꯅ ꯁꯅꯩꯕꯤ ꯑꯣꯏꯕꯅꯤꯅ ꯌꯥꯟꯕꯁꯨ ꯌꯥꯝ ꯋꯥꯏꯀꯣ ꯑꯗꯣ ꯃꯌꯥꯝ ꯀꯥꯟꯅꯔꯤꯅꯦꯕ ꯂꯩꯀꯥꯏ ꯃꯌꯥꯝꯁꯦ ꯕꯣꯔꯥ ꯕꯣꯔꯥ ꯂꯪꯊꯔꯛꯏꯁꯤꯅꯦ ꯑꯩꯈꯣꯏ ꯇꯥꯏꯒꯔꯁꯦ ꯃꯔꯝ ꯌꯥꯝ ꯃꯣꯛꯆꯥꯅꯤ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯄꯥꯅꯦ ꯑꯗꯣ ꯅꯍꯥꯟ ꯃꯅꯤꯡꯒꯤ ꯏꯅꯝꯕꯅ ꯁꯤ ꯕꯣꯔꯥꯁꯤꯃ ꯄꯨꯊꯣꯔꯛꯄꯅꯤ ꯃꯩꯗꯤ ꯈꯔ ꯊꯥꯔꯝꯃꯒ ꯂꯣꯏꯅꯃꯛ ꯆꯥꯛꯇ꯭ꯔꯤ ꯑꯁꯤꯅ ꯑꯩꯈꯣꯏ ꯑꯕꯦꯅ ꯊꯥꯔꯤꯅꯦ ꯊꯥꯕꯁꯦ ꯐꯠꯇꯦ ꯍꯥꯏꯅ ꯑꯗꯨꯝ ꯊꯥꯔꯦ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯀꯩꯅꯣꯁꯨ ꯂꯥꯛꯇꯦꯕ ꯀꯔꯤ ꯍꯥꯏꯅꯤ ꯑꯃꯣꯠꯄ ꯑꯀꯥꯏ ꯄꯨꯕꯗꯣ ꯑꯗꯨꯁꯨ ꯂꯥꯛꯇꯦ ꯑꯃꯁꯨ ꯌꯥꯝ ꯐꯖꯅ ꯇꯥꯎꯊꯔꯛꯏ ꯍꯧꯖꯤꯛ ꯇꯥꯎꯊꯔꯣ ꯇꯥꯎꯊꯔꯣ ꯃꯤꯅ ꯐꯠꯇ꯭ꯔꯗꯤ ꯀꯔꯤ ꯎꯄꯥꯏ ꯂꯩ ꯂꯣꯏꯔꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯦ ꯉꯁꯤꯒꯤ ꯑꯣꯏꯕ ꯐꯤꯕꯝꯅꯤ ꯂꯩꯁꯨꯒꯗꯤ ꯑꯝꯇ ꯂꯩꯔꯝꯗ꯭ꯔꯦ ꯑꯁ ꯇꯧꯔꯤꯁꯦ ꯐꯤꯕꯝ ꯑꯃ ꯇꯥꯗ꯭ꯔꯦ ꯃꯅꯝꯁꯨ ꯅꯝꯊꯤ ꯂꯩꯕ ꯌꯥꯈꯤꯔꯣꯏ